Hello everyone, Assalamu alaikum. Mayam hujiki angak pani ko ekhoi kedauri cha. Hami federation che ekhoi gi mathong moram nai daba illegal loiba lo gi mayok ta ngak ta ekhoi gi sarkar ji makhoi gi khudum da san bagum makhoi gi power da leibagum tawra ga ngang mangang ba. Makhoi ji ne ekhoi gi police station da sala complaint ta uje ekhoi gi police station da phajan bi de pai phagada madoi di pen ga da mai thamoi ji. Aduga amana nakhoi na khoi gi yambara istampak ne aduga piaz din bogi me hak pusu khoi gi kedaw bi re maming chalan bi re nakhoi ni hami federation level ke musina adu oiro para da ngak tane khoi illegal lo sungang de adu kisu ki de nakhoi na do haira ke khoi ndam ki da su laite number 1 da nakhoi ji 99% la la ga le ra mi nakhoi jana phaga da mi sarkar pairi ba adagi logi department ꯂꯩꯔꯤꯕꯁꯤꯡ ꯁꯤꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯦꯛꯁꯟ ꯇꯦꯀꯟꯁꯨ ꯑꯝꯇ ꯂꯧꯈꯠꯄꯤꯗꯦ ꯑꯗꯨꯒ ꯉꯁꯥꯏ ꯁꯤ ꯑꯗꯨꯗ ꯄꯣꯔꯣꯝꯄꯥꯠ PS ꯂ ꯀꯩꯅꯣ ꯏꯕ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯣꯔꯣꯝꯄꯥꯠ PS ꯂꯒꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯁꯤꯒꯨꯝꯕ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯐꯦꯛ ꯑꯦꯀꯥꯎꯟ ꯄꯥꯏꯕ ꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕ ꯊꯥꯡꯒꯠꯈꯤꯕ ꯄꯦꯟꯗꯤꯡꯗ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯒ ꯀꯔꯤꯁꯨ ꯊꯋꯥꯁꯥꯔꯝꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕꯁꯨ ꯍꯥꯏꯗꯦ ꯑꯗꯨ ꯅꯝꯕꯔ 1 ꯗ ꯅꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯤ ꯑꯗꯨꯒ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯆꯨꯝꯕꯁꯤ ꯅꯝꯊꯅꯉꯥꯏꯒꯤ ꯊ꯭ꯔꯦꯇꯦꯟ ꯇꯧꯕ ꯊ꯭ꯔꯦꯠ ꯇꯧꯕ ꯀꯣꯜ ꯇꯧꯁꯜꯂꯒ ꯑꯗꯨꯒ ꯁꯤꯒ ꯃꯌꯥꯝ ꯉꯥꯡꯕ ꯃꯦꯁꯦꯟꯖꯔꯗ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯅꯝꯕꯔ 1 ꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯣꯡ ꯂꯥꯏꯐꯇ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯆꯨꯝꯕꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨ ꯂꯦꯞꯀꯅꯤ ꯏꯁꯥꯁꯨ ꯂꯦꯞꯆꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯄꯥꯝꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯏꯌꯥꯝꯕ ꯔꯏꯁꯀ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤꯃꯌꯨꯝ ꯑꯩꯍꯥꯛꯀ ꯏꯌꯥꯝꯕ ꯔꯏꯁ ꯇꯝꯄꯥꯛꯀ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗ ꯆꯨꯝꯃꯤ ꯑꯃꯗꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯁꯄꯣꯔꯠ ꯑꯅ ꯄꯣꯁ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯛꯑꯣꯅ ꯑꯩꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯆꯨꯝꯕꯁꯤ ꯁꯨꯝ ꯅꯝꯃꯒ ꯆꯠꯀꯗꯧꯔꯦꯕ ꯑꯩꯒ ꯏꯌꯥꯝꯕ ꯔꯏꯁ ꯇꯝꯄꯥꯛꯀꯅ ꯉꯥꯡꯉꯤꯕꯁꯤꯗ ꯑꯆꯨꯝꯕ ꯌꯥꯎꯕꯔꯒ ꯑꯆꯨꯝꯕꯅ ꯍꯦꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤꯃꯌꯨꯝ ꯔꯏꯁ ꯇꯝꯄꯥꯛ ꯃꯌꯨꯝ ꯐꯨꯜ ꯁꯄꯣꯔꯠ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤꯅ ꯄꯣꯁ ꯑꯃꯃꯝꯇꯪ ꯅꯁꯥ ꯅꯁꯥꯗꯒꯤ ꯇꯧꯕꯤꯔꯛꯑꯒ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯅꯤ ꯅꯠꯇ꯭ꯔ ꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯉꯁꯤ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯉꯥꯡꯁꯤ ꯃꯌꯥꯝꯒꯤꯅꯤ ꯄ꯭ꯔꯖꯥ ꯃꯣꯏ ꯀꯔꯤꯝ ꯀꯤꯗꯦ ꯍꯧꯃꯤ ꯐꯦꯗꯔꯦꯁꯟꯗ ꯃꯋꯥ ꯂꯧꯗꯦ ꯁꯤꯗ ꯍꯦꯟꯅ ꯋꯥꯡ ꯃꯌꯥꯝ ꯉꯥꯡꯈꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗ ꯀꯔꯤꯝꯇ ꯏꯟꯇꯦꯟꯁꯟ ꯂꯧꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯄ꯭ꯔꯖꯥ ꯂꯩꯕꯩꯅꯤ ꯀꯤꯗ꯭ꯔꯤꯁꯦ ꯑꯆꯨꯝꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯏꯔꯩꯆꯥ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯁꯤ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯤꯗ꯭ꯔꯤꯁꯦ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯃꯌꯥꯝ ꯂꯩꯔꯤ ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯤꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯔꯏꯁ ꯇꯝꯄꯥꯛ ꯃꯌꯨꯝꯒ ꯑꯅꯤꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯄꯣꯔꯠꯇ ꯄꯣꯁ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯛꯑꯣꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯗꯨꯒꯤ ꯃꯈꯥꯗ ꯃꯌꯥꯝꯒꯤ ꯏꯔꯝꯗꯝꯁꯤꯗ ꯀꯌꯥꯃꯨꯛ